ngasi Manipur da Richter scale da tare dasmik ani yong na akan mayuar hakre mioi taruk soktuna rims ta pukhalakre amang atagi pau tapna lakle Jairau singda laiba thoba singing sing khubam da miyam na haikale ka tamduna ikai khumna utkre amade Mayang Imphal ki thodokta awana taraba sing civil society sing na ngasi sumateng pangkre nungsi sanana amato oina lemina na ba firep lokre Kurumjari ISTV paumiyang tabir ba singutaram nokjari hauzima pung pau ngasi numidang pung taret ka minute kun mangaram taba matamda Manipur da yai marap oina yuar hakre hauzi fawbagi oina yuar habasina misimina amangata thokibagi pau phangre tongan ba agency dagi phangba pau da ngasi yuar hakiba adugi epicenter asi Myanmar gi Pingeng region da leiba maulak dagi kilometer humudra mangarom chatlaga leiba mafam amada oike Manipur gi University gi Department of Art Science dagi Seismological Observatory dagi phangba pau amagi matung inade maulak manakta epicenter oiduna hakiba yuar adu tare dasmik ani Richter scale da hakibani hare hariba mafam ase Imphal dagi kilometer chani kun mangarom chatlaga leiba mafam amani hare amarom da ngasi arubana leimai dagi kilometer chama kunthra mari da thokibani Manipur ga nakna imrona na leiba mafam da epicenter oikibana Manipur da su nikpagi chang wangke miyam pakhana duna yum dagi senthok ngaraktuna safagadaba mafam singda leinake State Disaster Response Team amade Manipur Fire Service na asoi angam thokibra haina mikup na hum singna leiri hauzita phangba pauda mioi taruklom sokpadagi rims ta pukhalaktuna laikan nakre adubu asokpa sing khudong thiningai oidri hare amaromda mamangda yuar habada phibam sokpadagi akai atoi thoktuna leiriba kaithel anigi phibam ngasi numidang yuar hakiba aduna hena soksin kre hana sekai ki basaruk sing hena sekai ba loinana kaithela se nauna semjillaga Sijinaba yagadra haina panaramba du hauzik hena chingnaningai oire Insoli singama samapal marfuni thoigi April ki tang tara humdoi da security force ga khothokna bagi thodokta kodom pokbida RPF ki mioi mapan amade insoli singama ga samapal marfudra ma thoigi July tang tara tarukta texam da mioi taret laikhidaba thodok sing buning sing bagi thoram ngase athoba singi ning sing numit haiduna Jairau singi thel da leiba ning sing khobam da pangthokre Angan ba yuptaki hauna ningsing khubam da laikhidrabagi imung manungi mioi sing civil society organization gi mioi sing amade kangrup kaya gi mioi sing na saruk yaduna haika leka tamnake kodom pokpi gi thodokta laikhidraba mioi mapal adudi thongju na mairakpam laikai dagi TS kunjabi hari amade TS lokendro kawan orem laikai dagi N Rajen kwagathel moirangpurel dagi KS Rajendro sagolban tera dagi M Prem Kumar kasampatagi L Dilip hairok dagi M Pakka haibong pokpi dagi S Kameshor amasung more dagi RK Khaibung bani amarom da texam gi thodokta laikhidraba mioi taret adudi singjamai laichang them laikai dagi ibohol singjamai chongtham laikai dagi N Yaima koirau dagi Rajen macha Faija laitong dagi Langlen Phubala dagi Gojen Herangoi thong dagi El Santi amadi singjamai waikhom laikai dagi Herachandrani ngasi pangthokiba thoram adu da pamdaba thodok thoktanaba police na anganba ayuktagi hauna akanba mawongda ngaksen bagi thabak lokhali laikatpa lakiba father of social worker thonawjam iboyaimana Numira sigamari leinana masagi oiba wafam paumi singda phongdokhe Manipaki damakta thoi katkiba primakshe asibu kuramula burse asi desa sigi mangoni damakta tungi policia shuma thodok singse khotanaba pawa khotanaba ningtam na panba ngamna na bidong tai khosi ai khoktieba pisham surba ilaise ibaki ning khatam bagi damakta Amarom da RPF ki mioi mapan laikhidaba mafam kodom pokpigi ningsing khubam amadi thodok adubu thokiba kodom pokpida leiba khundrakpam chawban gi ingkol da leisu kanakhe mafam adu da laikat pa yan bagi damak imung manungi mioi singna mari leinaba singbu thagat phongdokhe Yumbuna su da hoina su namuk tawba phangdaba mayam handak tawrokpase sigidamakta thagatsari aduga aina yumbu ama oina masan ama oina khoina angamba mateng mayamdagi mayamna tawbiri se sigidamakta ISTV khangde pawgi thongdagi khangde press khangde mayambu ikai khumna buchari ai yumbu ama oina Amaromda insoli singama samapal marfudra mathoigi July 13 texam da security gi makhutta laikhidraba mioi taret ki mafam da su ikai khumna butke Athoba singin numit April 13 gi heka lekat tambagi thoram RPF ki thorel loisang council headquarter
PLA gi General Headquarters Tactical Command Strategic Command 252 Mobile Battalion amadi atai unit department station sing party gi Central Bureau SR1 SR2 SR3 amadi SR4 da leiba mafam sing da su athoba singi ningsing khwam da ikai khumna utuna haika lekat tambagi thoram pangthoki hairi Franasigi Secretary Publicity Robin Kuman gi cherol amana ngasi athoba singi numida sida layo khraba athoba singi ningsing khwam da mapung oina Jairau singi thel amadi mafam khuding da leiriba athoba singi ningsing khubam da masagi chillaba thabak thoram sing thadoktuna haika lekat tambada saruk yakhiba singmi tami ahalaman iche ichal iselinau Club Association Institution amadi organization gi thomi sing Bar Association Government ki thomi sing Hakse Loisang gi thomi sing School amadi college ki oza amadi Mahiroi sing pumna maki mafamda RPF na thagat pafungdu rakle numida sigi oina electronics media gi thomi sing transport ki thabak tawriba isil inau ana layang gi damak tengbang khiba doctor nurse staff sing singya koibada leiriba isil inau singi tengbang sing thakta leiriba angang singi potha phamgi thomi singi thodang loinana Manipur police ki isil inau singna miyam gi aningba apambada ka henba athingba thambidana mathau pangthokhiba gi damak RPF ki maike dagi thagat pafungdu rakle Athoba singna mama leba ki damak thawai kathoktuna lantheng narambasina ngasi aikhoida siba kidana kathokadabani haiba yumpham adu thonbiramle maramasina athoba singna kathoklambagi mahai aikhoi khudingmakna ikai khumnafam thoi amadi aikhoina su ireba ki damak lepaleitana kathokpam thoi haiba wafam asina idamdamgi wasak oiminarase haika lekat tambagi thoram sing mai pakna pangthokhibada achoba thodang laukhiba khudingmakkisu RPF na amukka hanna thagatpaga loinana ikai khumnaba udakle ngasi haika leka tambagi thoram mai pakna pangthokpada sarugya kiba khudingmakpu Families Committee for Observation of 13 April na thagatpa phungdurakle ingcholi singama samapal marfuda dagi hauna thangwaiban cherau singda leiba ningsing khubamda miyambu athingba piba ka henba thawong kayana miyamgi thoramda ayetpa piduna laklambadu handaki oinadi miyambu ngakpi senbiduna achobu mateng pibi khiba security personnel pumnamakki thodang puriba Home Department pu committee gi maike dagi thagatpa phungdurakle Anakpa madi arapam fam singdagi miyamna nongmagi sintha leptuna saruk yabi khibagi damak ikai khumnabu utle Transport Association Agency RIMS Health Services CMO Imphal West Siza Hospital thangweban gi akoibada leiriba club Mairapaibi Joint Forest Development Committee thaugi official sing thorama sibu coverage da wikiba media amadi saruk yaba lakiba tongan tongan ba proof kayagi music amadi mahiroi sing busu thagat pafungdukle Mang Imphal da thokiba thokaningdaba thodok aduda awana taraba Mang Imphal Bengal da ngase Manipur da leiba tongan tongan ba civil society singna tengbangi polam sing pikre UPF NIPCO Kada Mapi Council Machaleima Ichal Thawal Ima Upako Nimpal NLANL Anul amasung All Manipur Muslim Women's Welfare Association na amade Anjuman giluchingba kyasu sarugya ke Kangrup naidana punna leiminariba aikhoi maselgi marakta thokiba thodogase atopa phuruki mamangda amuk hanna tahaloise asiguma thodogase sarol surol ichaisu singda taholoidabane Government na matam sana yengsin hodabadagi pamdaba thodogase thokibane aikhoi punna leminaduna sarkar gi mathakta pressure pibatai ngasi fawbada sarkar gi maikaidagi karigumba amata yengslaktababu pendaba phungdoknakhe Mang Imphal Municipal Council gi chairperson MD Safialana thokiba thodogase amuk hanna halakdaroi tungda pamdaba thodogasi thoktanaba awareness pangthokpa mathoktai haike Special person whereby koi hilnau sing khuding mangna bahap ta daba khunggang khungang ka leiba khunggang ama lerabadi laikai ama lerabadi laikai du lamhen ba na logani khunggang ama lerabadi khunggang drami hani ma ta di suksoi shana lamhen tu hen ba yaw ba hai si mausan masibo bahap ta han ba hai sina bahap ta daba special person whereby adum laba ai Manipur gi wena masak na raba haibdi imasin masigi thogang lugiri si masi matam chopani isona apuna thambiri boba masigi thongal ingel thona tingle na khudokna masi tawiri sumna isang sitna matam chopagi wena thona kothau di khodi aikoi masin tawiri se Hausita phangba pawda ngasi bom pokhai bagi thodok aduda soktuna RIMS Hospital da pukhatpadagi Siza Hospital da refer tawduna laikanakhiba Assam Rifles ke personnel ama sire hari laikhidraba personnel adugi maming Gaur Chand Yadav Rajasthan dagini amarom da ngasi thokiba yuar habagi thodok aduda sokhiba miyoi tara hauji fabagi oina RIMS Hospital da pukhalakre atai hospital singdasu pukhatlamba yabagi thajabalei All Manipur Maitai Pangal Welfare Association na Mang Imphal ki thodok ta asopa nanglaba singda sen gi tengbang pikre
Hata Public Hospital da layang libasinggi mateng oina ba association gi president Professor Janaf Khana luchingduna sen gi mateng pikibani President Janaf Khana thodogasi matungda amuk hana thoktana ba association na mafam khuding chatuna miyamda haijagani amadi tholaknabagi maram khangdoktuna madu thinghongna ba awareness pibana association asigi sahi asigi oiba thabak thoram pareng semduna thamle haike Sarkiba tang tareta meng infal konchak makha lekai da thokiba ungkhatnaba thodok adugi makha tarakpada pamdaba thodok makha tana thoktanaba security force na akanma mong da section thorang lokhatli mafam asida hojik curfew thambaga loinana Manipur police yauna security force na lambi da patrolling satuna ngak senbagi thabak chathari Amarom da nimit aduda thokiba pamdaba thodok adu mafam aduda ban chathakiba kangbuna nate atopa mafam dagi lakpa maichai pangal isil inaw singna chathakibani Sorat ki thoram yawba chatpi nupi amagi gari khamlaga makoina mai thana na bakhunarappadagi madubu khamlubada makhatana makoina nongmai sizinaduna maihau langpoki thabak chatharakibani thaudo adu laibak thibani lamdam sida kundaminariba sing amato oina pungning phathaduna leiminanaba mang fal club coordinating committee gi secretary KS Binoy Kumar na phongdorakle lamdam masi maitai pangan nungsi sanana leiminaba mafam amani masidaida अतोप साइडगी लिलोंगदगी जेसी अमा लागा अखोगी नुक्सी सानाना लेमिनैबा मफमसे मसिद हु कामजलगा अखोय मसे नुक्सीदना सिनबसे मसी सिनबिबगे महता सिरिबा गांगसिंगसी हुरान बरा हुरान मनतबरा हाइबदु वन्न थिदोकपिरगा मसिगी मरिक चुमरी पोसु पुलिस स्टेशन दा एफआईआर दा मखोयदगी फंगिबा गाड़ी हुरानबगे पोसै मसी मयामसे सखिनी मदुना ngasiगी मणिपुर प्रजा फुजिंगला लेबा खुंदा लेतामिना पुनिमंगना ngasiगी वाखल नेमथाबिरगा इरांग थोक्तनबा मसी लेबियो हाइमसे हाइजन Amarom da tang tareta gari huran bagi maral da miyo ani sikhiba adugi matang da gari mapu mayang infal maibam thongkhong dagi kes ibungona phongdorakpada mahakna mayang infal karang road ta leiba lobukta thabak suri ngai da mahaki number thadriba Honda Activa maroon color si makoina huralaga pukhibani thokiba thawdo adu Eco Park Garden road ta natte haina thawdok adugi matang da ibungona makhatana phongdorakle akoi ahum laami aina sangda posai lu selingai matamda agi gari gi makhol ma tagi gari makhol asi aina yengiro matamda agi gari ji oirame agi gari sida makhoi ama tongi makhoi na porpa gari angau sida makhoi ani ma tongi aina phut kun muklam na ba jaga ni gari siga ai ga changhan matamda phut manga tok ta ngare moi manakta yogadaba makhoi na phamba so phamba ki loksi bachin ya matumi thang suri mali makhoi de ngora thin gai ba gi style da usalai ai su ithanda ngai bani na ki bidagi makhoi gi manaka changdre gari asi yamna kanna thaugi makhoi lambi je karang ta ba karang lot sagai chabi ta ba lambi sida ratan pa lom di na tel dai di jaga si gari si hariba makhoi ahum si gari si kanna thaugadagi ima iben sajik phanba lakam yamna isor jo phajandana gari thatpadagi makhoi hingna ba phut lising mari manga sangjal laga siena lotki ade parjama yamna horakpadagi makhoi gari hura masing adu gari gu yengamdana hura ma chesang re da mayam tanagre Amarom da nimit adu da thokiba miyamgi irang adu lakshnana ba praja singna mang infal police station da matam sana pau pirabasu thawa sakhide miya so open nangkiba amade thodo adugi dai tapumna mak mang infal police ki SDPO amadi oshina pufam thoi haina United Maitai and Pangal organization na khangalagle Minister Ratan Kumar asi khwaidagi matik sadaba minister ni haina su khangalagle thokiba thodo adugi matang da home minister na praja singi awana sing athuba matam da yengsinbiu asopan nangkraba amadi awana takraba singda sarkar gi maikai dagi mateng pangna na bakhanglakle thodo adugi matang da ain gi matungina achumba phangalu haina dabi tawre haujiga tema be amthlojari Dung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf shiraf sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga layingba budi nadringai da saksal hobana hena fai
Imphal East, West amasung Bishnupur District ki oina Manipur government ki regular employees singda service loan lobi kudong chaba pizari athuba matamda amadi araiba mong da lobi bayagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Wanted some electronics mechanics for repairing ISTV set-top boxes at different places: Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Combined tutors for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. Bed service separate hostel available for both boys and girls. For details please contact Combined Tutors Office Sakol Banguera Merak Majin Bus Parking Imphal. Break matung me mutaram nok chade lining amasung nat ki chanabi harau tayam ga luinana sajibu cherau bagi thoram ngasi pangthok na kre maruoina Hindu lining satpa Manipuri singna thoram asi pangthok na khe Manipur ki Chief Minister Deputy Chief Minister MPCC ki President na Manipur miyam da cherau bagi ha paujel pire Nungthil gi matamda laikai gi manak nakpa ching singda cherau sing kanaduna lai khrum na khe chingmairong cherau singda su miyam na Jairau Singkana ke Manipur Police na miyamgi khudong sana na ba section thorang lakhat ke Indian Red Cross Society Manipur State Branch na su miyamgi aso open thorak pada tengbang na ba laikhe Kala Khetra Manipur gi Director Haishnam Kanhailal da India gi lemjaningai oiraba Padma Bhushan ngarang India gi President na Khushin naduna ikai khumna kre ngarang Rashtrapati Bhavan da pangthokiba thoram amada manasi lanthokibani Magna mana asi fanglakpada Kala Khetra Manipurna nungai bafungdukre KCP gi kuntra taruk suba mapok kumonda lubasigi President KSS Laba Maitaina FPauzil Pirakli President gi serola sina miyam gi lising purel hizam irabot ki matung ilamba wangkhemayum tombagi lamjing makhada insoli singma samapal humpuhumdoida Maitai State Committee linkhatke Maitai State Committee da yauramba ngangkham babugi lamjing makhada insoli singma samapal marfugi April 10 da Kangleipa Communist Party lingkhat ke KCP na India gi mathakta ngasi fawba yaw lantheng chatharakli lupna saphong na panumit asida lamdam siki miyam amadi Asia gi yaw lupumna maki mafamda yafa paujel pire ngasi gi malem gi honglakli ba insoli singama chamapal nifuma panda Manipur bu India na namduna loksin khiba asidagi ning tambabu hanjinna bani haiba aikhoi gi nationalism gi identity orakli ba asigi mathakta Asia gi nationalism gi anoba identity ama semgat pa haiba sina Lamdam sigi yawlup sing amade aikhoi gi miyam gi wakhal miyeng oinarakle asigumba anobo wakhal miyeng asigadi thaina gi ningthau palingai matam gi kukan panganba achoba kanglup na khulingba khunaida apikpa kanglup singna achoba kanglup ta lupsinduna masagi likhul kangkhul muchanabagi national building process adu makhatana asum chathabada matam ga sanaraktre aikhoi gi lamdam asigi ngasigi mirolna masagi apam pamda khanjaduna chachanabagi lambi anikhak hangduna leire Lambi amana Indian nation gi identity gi maikei dani aduga lambi amana ngasi Asia gi furupcha singna pullaga anoba nation ama semnabagi mami tamba horakliba Asia nation gi identity gi maikei ne India da pullubagi awabadi aikhoi gi miyam na ngasi su hakthengna na mayoknare karamba maikei gi lambi da chatkadagi haibagi lofam thokpa warib adu kari oifam thoi haiba wahang asigi paukum ngasi gi mirolna piba tari hare KCP gi Valley Operation Crime Control Commander Mangal Maitaina su lubasigi kuntra taruk suba mapok kumon numitta miyam da FPauzil pirakle lamdam asigi ning tamba hanjinna bagi lanthengda laikhidraba asopa nangkraba party ki miyoi sing atai revolutionary party khunai gi achoba thodang lawriba civil society organization sing da su ikai khumna botakle lamdam sigi ning tam lanthengda khusamna duna amata oina lanthengnari ba kor konga lup asisu khusamna ba ngamna ba kanna hodari hare Bishnupur District ki manung da laiba pawmi singi maraktagi thamoi sengna miyam gi damak kathokpaga loinana
chen chongliba pawmi mari khangatuna Glory Children Home gi Child Director LP Sakna achamba khudol potpiduna ikai khumna butkre pawmi singa dudi ISTV gi correspondent Yumkhaibam Gyaneshwar DDK Imphal gi Yumnam Samananda Sangai Express ki Konjengbam Pavitra amadi Imphal Free Press ki Dr. S. Romani ngasi Konjengbam Laikai nupi sakot thorang dupna home asida leiriba angangsing wakhal chawthokna makhoi gisu awat palaiti haibagi thoram amaga loinana pawmi maribu ikai khumna khibani Director LP Sakna home asida hauzik fawada angang ni fulaibaga loinana angangsing asina makhoi gi ngamjaba haitoi singthoiba kaya putoktuna district amadi state level gi thakta mana kaya lawrkle home da leiriba angangsing tungi afaba yumbi amamam oiraknaba honabada miyamna su sawgatpiu haike Haukiba tangni pandagi hauna hyang thanglai rembi development seva committee na sinduna chatharakiba Basanti Pujagi ngasi tareni sanba numitta irat thongni thoram pangthokre committee gi general secretary Moirang Them Jogindrona ngasi nongyai matung pung amaga minute manga tabada pangthokadaba bor numit ki mangoinana haksang sengdokpagi akhanaba irat thongni pangthokpani masi pangthokpagi maruiba maramdi nungsi sanaba tangdulai taba pibinaba nijabani haike imagi na dasim to la pigini mase al masai pena committee na khanjalisu masi puja si pangthui haraga leibak sigi yamna ingba tapa leibam oiba Manipur si earthquake zone gi manung sanba mafam ama oibana lamdam sida yum sabagi mawong asi tangai fadana akhang ahe sing tanaduna yuar haba matamda yariba makai akai atui thoktanaba honaba tangai fade haina PWD gi additional chief engineer KSTM bana ISTV news ka unabada phongdorakle magna makata na phongdokibada handak January marida Manipur da yuar hakiba aduda yum kaya amang ata thokiba leikhrabani asigumba kaya sidagi ngakthoknaba IIT Kanpur Guwahati amadi Patna dagi akhang ahi kaya ga loinana April 15 da seminar masu pangtukani hairi Telau sanada laiba nungsi Col Park ta sathariba hanba singju festival miyam gi yengduna numit dini sangdokli hairi festival convener Rakesh Nauremna pawmi singda festival asida ngarang fawbada miyoi lising kaya leptana yengba laknari makhatana miyamna sangdok haningbagi apamba phongdoknarakpadagi Festival Committee na khanan nainaraba matungda hayeng losinanaba thawang toramba adu thasigi tarataruk fawba sangdoklagani ngasi leibak yathobu singi numit asibu ikai khumnaba utpo oina ngasi pangthokadaba saireng saidinaba thang tana chingba atai thoram sing yaithokle haike pawgi mifam aduda osi maira tonthoisu sarukya ke Red Cross Society gi General Secretary Y Mohena luchingba team amana ngasi meng Imphal gi laibak thiba thodokta awana tarba singda tengbangi polam singyan thokre awana tarba singda kitchen set amamam amadi hidak lupthoklaba kangkhal ani khusinakre hairi ngasi gi thoram asiga mari leinana Dr. Y Mohenna ofum kaya su phongdokhe handak numit kharani gi mamangda kanglup ani gi marakta chawna muknaba thoktuna asopan yawkiba thong adu KSA Chanura Lamchinglen Kanglai Park amadi Kangla maina nungaitaba phongbaga loinana nakal ani da pungning phathana leinana ba apil torokle Meng falda lup ahungi mihu sing satuna miyam gi asawba sing phathanaba honaruri hairi amaromda maira paibi sing da attack tawkiba thong adu matungda tawdanaba khanglakle Manipur sarkarna su matam chana thabak lokhanaba pungning chingsilakle hauji amka hana tema brem thalojari Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Scenic and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolly Natural Syrup Amasung Capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yarak Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Scenic and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolip 100% Natural Syrup Amasung Capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip Syrup amasung Capsule diabetes singidamakta Jolip Capsule chabiyu Delightful cupcakes with creamy vanilla filling from Winkies, the cake specialist.
magic mix of chocolate and vanilla marble cakes from Winkies, the cake specialist. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Delta tutorials for CBSE, Kwakatel Airport Road opposite Old Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Old Pump. Lengshin Birao, Sarma Opticals BT Road Imphal special offer pijabaga loinana haudok chare lens khaktumak laigadaba scheme masi pambi basingna isagi mit ka chana ba fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal. Break matung me am kana taram nok chare miyamna sanakya ibotombi hairaga khangnaba saknairaba theater director Hauruk Cham Ibotombi ngasi ayu ke sampa thoksom laikai da leiba masagi memda laikidre Manipur gani Suba National School of Drama gi graduate oikiba sanakya Ibotombi masagi chahi 68 sugre loina bi amadi masanupa ani thamlami ma ing solising ma chama pal humra marida New Delhi gi National School of Drama NSD dagi graduate loisin baga loina na advanced guard high naming thonba theater gi group amalin khatame maangna puthoklamaba miyamna pamna khiba drama singi manungda avigyan sakuntalam na chingba yaure Manipur Natana India gi mafam kayada mahaki so sing ulam ke magna hinglingi matamda tongan ba theater group amadi lila sangsan kayaga loinana thabak torame maki aroiba mathau mangam pangthokpada theater gi masak naiba music sing amadi tongan ba art and culture ga mari leina ba myoy kya susaruk ya ke theater director asina laikhidabada Manipur State Sumang Lila Council gi hanagi president PS Gunachandrana director asigi matik magun singthabaga loinana Manipur gi oina chaungna mangjaba amani haina phungurake Sahitya Sanskriti ki hairiba stage ngasagi icon ni aina haibatai oja sina lekhitaba se Manipur pumbagi oina ekoi punam ki oina mangjabani ma ko oja ama ekoi ki pungsi ti thengnadri theater gi oiro nata sankirtan gi oiro pung gi oiro isai gi oiro jagui gi oiro Manipuri culture gi Manipuri gi ngasagi Vaishnav samaj gi punamak asigi khwaidagi henna khangba khwaidagi henna haiba aduga chhatra khwaidagi yamna puthokba oja ama hayu hai taragadi mongondagi henbo oja ama leite ngasi Imphal Police Station gi manung chanba khumal lampak maningda leiba Assam Rifles ke transit camp manakta sakti leiba IED ama pokhaibadagi khongna patrolling satpa Assam Rifles ki personnel ani yauna mioi mari kahena sokpadagi leima khongda leiba army hospital da pukhatuna laikan kre thogdo si ngasi numidang pung 3 ka minute 15 rom chatpa matamda thokibani Assam Rifles ki personnel sing aduna transit camp dagi khongna awang pangna haigalakpada Soroki oi thangba nakal dagi hana phumduna thamlamba sakti leiba IED adu pokhai rakhibani bom pokhai baduda manak nakpada leiba dukan ama akai toi thokre thodo asigi paw hek phangbaga Imphal West ki SP na luchingba police kangbo malak tuna yengsinkhre ISTV na phangba pawda soglaba Assam Rifles ki personnel ani adugi manungda personnel amadi ka hena sokpana khudong thiningai oi haire makata na police na thijin humjin bagi thabak chathakre Yaral Paramadi Lamfel Patta Marang Kaina Salamba Kombirei Lei Makalasi Nomu Nomagi Mangslakle Adumoina Mag Kombirei Garden Gi Proprietor Sanaton Ingthauzana Kombirei Lei Asi Yokat Pagi Tabak Yamna Kana Sathari Lam Ekar Amarom the Lei Asi Thabagi Tabak Paikatli Ingsolisingani Tara Taruki Oina Kala Sanskriti Gi Lamda Thoidok Hendokpa Dan Tauraba Singda Pigadaba Upadi Sanagi Medal Amasung Selgi Mana Phangadaba Myoy Singi Maming Parisat ki Karshakari Samiti ki mifamna ayaba pidun lautukle me tang tara mangada parisat ki ubadi fangadaba mioi tara mari selgi mana fangadaba mioi mari amadi sanagi medal fangadaba mioi mangada manasing kusinagani haire tang tareta mayang Imphal Karang Road ta thokiba thodok adu Maitei Youth Front Southeast Asia na ninda tawbaga loinana huran banati haina yenarakpadagi oirakli ba phibam asigi daita nongmai paiduna akan aring singlakli ba singna pugadabani haire terrorist ka pangkak oiraba lilong dagi lakpa miyo singi matakta police na operation chathagadabani haiba wafam sing thamlakle hauzik sanabagi pau boyaning thongjam dagi fangbigani
थागतचरी ngasi sanabagi pauda football Youth Bright Star Club Sagon Bal Tera Sapam Lerak Nomai Tem Lekai na Sinduna Club asigi playground da tim tara tarukna group mari thokna khairutuna tha asigi tang tara dagi sathariba taret suba S Amuba Singh Memorial 6 aside open football tournament ki ngasi sanakiba ahanba match da Mama Football Club Nepra Menjorna Punchiba Football Club Patsoibu goal ahum amada maithiba piki Mama Football Club Nepra Menjorgi Maipapagi Gol Singadu Robinson Shobha Amadi Rajuna Match ki kuntaruk suba Nipu Matui suba Amadi Nipu Nitoi suba minita sanduna match asi Maipakibani Maiti Oraba Punchiba Football Club Paswai Amatangaraba Goladu Azaina match ki kunmari suba minita sanki Ani suba match ki sanakibada 4D Young Star Tera Sapam Lerakna Salai Football Club Bangalore bu Gol Ahum Anida Maiti Bapikre 4D Young Stars Tera Sapam Leraki Mai Papagi Gol Ahum Madu I Dayanandana Merski Taramanga Suba Madi Taramapal Suba Minita Gol Anisanki Atopa Gol Aduna T.I.S. Shankarna Merski Kunmari Suba Minita Sanduna Mers Asi Mai Paki Maiti Kiba Salai FC Bangalore gi Gol Ani Aduna Bobina Merski Ahanba Amadi Taramatoi Suba Minita Sankibani Match asida Salai Football Club Bangalore gi sanaroi Santa Amadi Samananda da center referee na warning toki ahum suba match ki sanakibada BS Enterprise Harangoi thongna FFC Naikalongbu goal mari ahum da maithiba pikre BS Enterprise Harangoi thongi goal mari adu Deepak na match ki kunmari suba amadi kuntratre suba minita goal ani chanki atopa goal ani duna Anand amadi Gyaneshwar na match ki taratruk suba amadi nifutare suba minita sanduna match asi mai pakibani Maiti Auraba FFC Naikalongi goal ahumadu Vidyanandana match ki taramathi suba amadi kulumdoi suba minita goal ani chanki atopa goal aduna Philip Kamaina match ki ahum suba minita chanki Sathariba tournament asigi hayeng ahanba match ta Juvenile Football Club Tera Sapam Lerak amadi A Square Farsoiga sanagani ani suba match ta SCY Yumnam Kuno amadi CFC Thongkhong Lakshmi Bazar ga sanagani ahum suba match ta RFC Khamnam Lerak amadi Pukhau Football Club Pukhau ga sanagani Yumnam Lekai Football Indo Brahma Road Sports Association Ipsa Yumnam Lekai na sinduna tha sigi tang tara dagi tim tara nipal na group taruk thokna khairutuna Yumnam Lairembi Yumnam Lekai Ipsa ground da sathariba ani suba state 11 for aside under 21 football tournament ki ngasi sanakiba ahanba match ta NYC Hanthem Lekai na LIFC Langthabalbu goal ama sinoda maitiba piki NYC Hanthem Lekai gi maipakpagi goal adu Jameson na match ki kuntaruk suba minita sanki ani suba match ki sanakibada ISLC Khodam Leirakna Ipsa Football Club Yumnam Lekai bu goal ama sinoda maitiba pikre ISLC Khodam Leiraki maipakpagi goal adu Pitam Jitna match ki kunmapan suba minita sanki ahum suba match ki sanakibada ABC High School amadi AIC Kanchipur goal amata sanadana draw satkre Sathariba tournament asigi hayeng ahanba match ta Thals High School amadi NFC Sagol Balga sanagani ani suba match ta Ipsa Yumnam Lekai amadi SWC Hyang Thanga sanagani ahum suba match ta WBSD Nilkuti amadi 4G Hairangoi Thonga sanagani Thagachari Makata Pauda Nasinong Oiba Ingasagi Pau ICAR Lampel Partagi Pangba Pauda Ngasigi Kwaidiki Sakiba degree Celsius Kutramatoi Dasmik Sino Kwaidiki Ingba degree Celsius Taramapal Dasmik Ama Nuksita yauba ising manil gisang ayukta sada madpudara matoi nuktilda sada kupudaru koiki ngasigi nong suki bagisang ani dasmik ama millimeter ni Haujarui badamarui pa mukhana ngasi Manipur Richter scale da tare dasmik ani yauna akan mayuar hakre mioi taruk sok tuna rims ta pukhalakre amanga tagi pau tamna lakle
ꯆꯩꯔꯥꯎ ꯆꯤꯡꯗ ꯂꯩꯕ ꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯩ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ amadi ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯊꯧꯗꯣꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯉꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯦ